ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯔꯨꯕ ꯋꯥꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯂꯦꯁꯇ "ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯌꯦꯡꯂꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯋꯥꯂꯦꯁꯅ "ꯍꯣꯏ ꯏꯄꯨ, ꯑꯩꯅ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯦ" ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯑꯣ, ꯑꯗꯨꯗꯤ ꯅꯈꯣꯏ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕ? ꯀꯝꯗꯧꯅꯒ ꯊꯣꯛꯂꯛꯀꯦꯕꯅꯤ? ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯁꯤ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤꯅꯦ ꯑꯩꯒꯤꯗꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯅ "ꯏꯄꯨ, ꯑꯩ ꯍꯥꯏꯖꯒꯦ." ꯑꯁꯨꯝꯅ ꯋꯥꯂꯦꯁꯅ "ꯑꯩ ꯍꯥꯏꯖꯒꯦ" ꯍꯦꯛ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯄꯥ ꯑꯗꯣ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯒ "ꯑꯣꯖꯥꯃꯥꯏꯕ, ꯄꯣꯠꯂꯝꯁꯤꯡꯗꯨ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯀꯗꯥꯏ? ꯁꯨꯔꯩꯅꯤꯗ. ꯌꯥꯔꯦ ꯌꯥꯔꯦ. ꯅꯈꯣꯏ ꯁꯤꯗꯒꯤꯗꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯨꯔꯣ. ꯑꯩ ꯁꯤꯗ ꯏꯕꯨꯡꯉꯣ ꯋꯥꯂꯦꯁꯀ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯌꯦꯡꯅꯩ꯫ ꯑꯃꯥꯏꯕ ꯑꯃꯅ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯕ? ꯃꯈꯥ ꯇꯥꯔꯛꯎ." ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯋꯥꯂꯦꯁꯅ ꯑꯍꯜ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯂꯤꯔꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯏ꯫ "ꯑꯣ, ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨꯗꯒꯤ ꯏ ꯃꯔꯤꯛ ꯈꯔ ꯂꯧꯔꯒ ꯋꯥꯁꯛꯅꯩ ꯍꯥꯏꯕ? ꯑꯣ." ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯅ "ꯏꯄꯨ, ꯀꯩꯗꯧꯔꯕꯒꯦ?" "ꯀꯔꯤꯁꯨ ꯇꯧꯗꯦ. ꯋꯥꯂꯦꯁ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ. ꯅꯪ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯂꯣꯏꯀꯣ." "ꯏꯄꯨ, ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯤꯈꯤꯕꯅ ꯐꯩ ꯀꯩꯅꯣ." ꯍꯣꯏ. ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯍꯌꯦꯡ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯎ." ꯑꯁꯨꯝꯅ ꯑꯍꯜ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯀꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯣ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯄꯥꯅ ꯑꯃꯥꯏꯕ ꯑꯗꯨꯗ "ꯑꯣꯖꯥ, ꯏꯆꯥꯅꯨꯄꯥꯒꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ?" "ꯀꯔꯤꯁꯨ ꯇꯧꯗꯦꯗ. ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏꯃꯟ ꯀꯥꯡꯕ ꯈꯔ ꯂꯩꯕꯒꯤꯅꯤ. ꯑꯗꯨ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯂꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯑꯩꯅ ꯈꯣꯏꯔꯝꯂꯤꯕ ꯂꯥꯏꯁꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟꯗꯤ ꯐꯔꯣꯏ. ꯇꯞꯅ ꯁꯨꯝ ꯐꯈꯤꯒꯅꯤꯀꯣ. ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯒꯅꯨ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯀꯤ ꯃꯄꯥꯗꯣ ꯏꯉꯛ ꯉꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯋꯥꯂꯦꯁꯀꯤ ꯃꯃꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯑꯗꯨꯃꯛ ꯁꯦꯝ ꯁꯥꯈꯤ꯫ ꯋꯥꯂꯦꯁꯇꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯃꯃꯥ ꯎꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯋꯥꯂꯦꯁ ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯃꯌꯥꯝ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯃꯍꯧꯁꯥꯒꯨꯝ ꯅꯣꯡ ꯀꯟꯅ ꯆꯨꯔꯤ꯫ ꯅꯣꯡꯖꯨ ꯄꯟꯊꯥ ꯑꯣꯏꯕꯅꯤꯅ ꯅꯣꯡꯗꯤ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯔꯤ꯫ ꯋꯥꯂꯦꯁ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯉꯤ꯫ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯌꯨꯝꯒꯤ ꯃꯤ ꯂꯣꯏꯅꯃꯛꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯃꯥ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅꯗꯤ ꯈꯟꯅꯔꯨꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯗ꯭ꯔꯤꯕꯁꯦ ꯋꯥꯂꯦꯁꯀꯤ ꯃꯌꯥꯝꯕꯒ ꯃꯆꯦꯒꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯣꯕꯥꯏꯜꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯂꯦꯁꯇꯤ ꯃꯗꯨ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯂꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯋꯥꯂꯦꯁꯅ ꯃꯄꯥꯟꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯀꯤ ꯃꯌꯥꯝꯕꯅ "ꯀꯅꯥꯅꯣꯅꯦ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯗꯨꯡ ꯆꯦꯜꯂꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯍꯣꯏ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯀꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯨꯡꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤ꯫ ꯑꯗꯨꯝꯅ ꯃꯄꯥꯟꯗꯒꯤ ꯄ꯭ꯔꯞ ꯆꯪꯉꯛꯂꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯋꯥꯂꯦꯁꯀꯤ ꯀꯥꯗ ꯗꯨꯡ ꯆꯪꯈꯤꯕ ꯑꯗꯨꯗ
मखोल तारिबसिंदो इपा पाखनी फु हौगतनरक्तुना वालेस के कादा लाक्नरई मदुगा वालेस पुसु कौरी मतमदुदा वालेस ती तुम्बा सादुना तुमिना लई वालेस की मया चंगसिलक्लगा वालेस पु तत्तना कौरकपदुता वालेस तुम लुबा सारगा हौगलक्ले अदुगा करी हाइगे हाइदुना हंगलक्ई मतमदुदा वालेस के मयाबना नंगबो स्वाइदगा दुंगदुंग चलम्ब्रो मतमदुदा वालेसना नोक्लगा फागी मतंग चादेदा तामो हाइरमलगा महाक फयुब चिंखतुना तुमखी मसिदगिदी वालेस के मयाबदुसु फरे फरे हाइरमलगा महाक कादा लाक्ले असुमना महाकी कादा लाक्लगा फमुंग अदुदा हिपथबगा करिनोमा खंगनि निंगसंगलक्ले मदुदी वालेस से मसा मतुमता फयुब चिंखतचबा ngamdabani अदुबु महाकी मिटमांग मक्तदा महाना फयुब चिंखतलगा आसोमदा लैथोक्लगा तुमखिबा अदुता महाके मयाबदो इपा पाखन अमु हौगतलगा वालेस के मनाक्ता लाई मतमदुदा वालेस लोंग हिपतुना लेरमी वालेस के मयाबना ए हौजिक्ता माबु असोमदा चिपलगा तुमहोगदाइने अदुगा फयुब असिसु मागी मकुना चिंखतखिबनी अइना हौजिक उरिबदुबु मंगलने असोमना खंदुना ngaiha जेंगनमलबगी तुंगदा महाक मागी कादा अमुक लाक्तुना हिपख्रे मसादा चिंगनब खरदि फावी अदुबु अदुगुंबा थबक अमा वालेसना ngamगदबा नत्ति खल्लुबदा महाक मतोमता अंगावबा ताजदुना हिपथखि असुमना तौदुना मतमदो असुम हौखिबना हप्ता अमरोम फाजलक्ली वालेस तमना तमना फगलक्पगी मवोंग अदो मखोइगी इमुंगी मिसिंगना लोइनम उरी मदुदा रत्तना वालेसना चटपा तमगी हाइदुना चटपा सुतमली ngahan makhai tawdaba mawong kaya वालेसना मथंग मथंग ngamlakpaduta मखोइदी यामना हराउनरी असुमना तौदुना वालेस था अमा खरा हेलक्पदगिति हजुति मपुंग फाना चेन चोंगबा ngamle वालेस हराउखिबना महाक जुमदगी मपान थोक्तुना हौजिक्ति कोइचत चत्तुना सानबा हौरक्ले अदुमना महाना चटके खंजबा यौबदि ngamखिद्रबा लम कया चत्तुना महाकी मबुंगसिंगा कोइबा कया चटली युंगी मिसिंगसु महाना अदुमना ngamlakpaduta हराउनदुना महाना हारिबा मखै यादुना कोइबा पुबिरमी असुमना तौदुना वालेस यामा नुंगाइना मतम सांगना लेलई मसिदगिदी वालेस अपाम्बा कया अमा पोकपा हौरक्ले मदुदी महाकी मखुत्ता सेनगी दरकार ओइरक्ले मसिदगिदी वालेसना खल्ली ngasi ahingdi aina sanaba laidu kauthoklaga paisa khara piu haigi asumna khallaga mahak numit taba ngaiduna leikhi numit adugi ahing nongyaini wales tumlam badagi haugalakli atuga mapanda thoroktuna makhoi ki thonga lomda asumak laklei nagje tungmang koyeng jengi makhoi ki thonga ladudagi khara chatlaga lampak ama lei hariba lampak ase ngahan waiti angang singna yamna sanarami adubu hojikti स्कूल खरा ओइसिनकी अमा खरा तौ हजिक्ति यामना पिई अदुगा सोंजु सोंजली कना अमता मरुदा सानबिनबा लैत्रै मसिदगिदि वालेसना लांपाक अदुकी मसी अमदा फमलगा महांग लाइ अदो कौथोरई अहिंग नोंयाइ अदुगी थाबल मंगात अदुदा वालेसना लाइ कौथोरकपा अदुता खुदक्ता लाइमु अदो महाकी मिटमांग मक्ता लेपलरी अदुगा कई तौरबगे हाइदुना हंगलरी मतम अदुदा वालेसना ताबियु लाइमु हौजिक अई पैसागी दरकार यामना ओइनी अदुना इंगोंदा पैसा खरा पीबियु अदुमना हाइरकपा अदुदा लाइमु अदुना अदुगिरा अइबु अथिंगबा हिंग असिदा कौरिबसे फरे नाहक युमदा चलो अदुगा नंगी लुखोंगी मुपाक मखादा अइना पैसा खरा थनमलबनी मदुना सिजनरो वा अदु ताबदा वालेसना ए नुइदी मतौ करमना अइगी मोन मखादा पैसा लई हाइबा खंगलिबा अई नंगी लेजब नतिने मदो अइना पीरिबनी चलो अई थबक अमा तौरमलिबनी थबक अदुगिदमक अई अमुक चलेको असुमना हारमलगा लाइमु अदो नोक्तुना मांख्रि वालेस थिंथदना मयुम लोमदा प्रप प्रप लाक्ले महाना मयुम जरकपददी मबुंग होय मचे खोइना महापु थिनदुना लेरमी मतमदुदा वालेसना कैदौनरगे हाइदुना हंगलकपदा मबुंगना नंग क्राइदा चलुय हाइदुना हंगी मतमदुदा वालेसना असय फाउदंग चलुबनी हाइदुना खुमी मतमदुदा वालेसकी मबुंगना नंग लाई सनरिब्रो हाइदुना हंगई वालेस इपा पाकना कदाई दई वानोदा लाई गाइना असुमना हारमलगा महाकी कादा संखी वालेस की तरोकलिबा मवोंग असे युंगी मिसिंगना यामना पाखतनाखी अमदी किनबसु फाउखी करिगुंबा महांगना लाइसनदुना लाइगी मतेंग लौबोदमलबदी महाना सीख्रबगी तुंगदा फत्तबा थबक कया अमा जुमसदा तहौगदोरिबनी हाइबसे मखोदी लोइना खंग अदुबु हौजिक फाउगिदी महांगा लाई सानबदा ममित मंगना उबो नत्रिबनिना मखोइना वालेसबु फाबा ngamlamdi मसिदगिदी मखोइसु मागी कादा तुम्बा दुमक चंगनख्री वालेसना महाकी कादा चंगकलगा लोन हिपतुना तुम्बा सादुना लई
ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯆꯪꯉꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯋꯥꯂꯦꯁꯅ ꯃꯍꯥꯛꯀꯤ ꯃꯣꯝꯄꯥꯛ ꯑꯗꯣ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯕꯗꯨꯗꯗꯤ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯋꯥꯂꯦꯁ ꯍꯔꯥꯎꯈꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯛꯇꯨꯅ ꯆꯥꯗꯨꯅ ꯉꯥꯎꯊꯣꯛꯂꯨꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯃꯁꯥꯗ ꯐꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯋꯥꯂꯦꯁ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯋꯥꯂꯦꯁ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛ ꯀꯣꯏꯕ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯣꯇꯦꯜ ꯀꯌꯥ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯆꯥꯔꯤ, ꯐꯖꯕ ꯐꯤꯔꯣꯜ ꯀꯌా ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯉꯛꯈꯤ, ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯛꯂꯤꯕꯅꯣ ꯆꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯋꯥꯂꯦꯁꯅ "ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ, ꯄꯩꯁꯥ ꯊꯣꯛꯏ" ꯑꯁꯨꯝꯅ ꯃꯥꯅ ꯊꯣꯛꯄ ꯈꯨꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯋꯥꯂꯦꯁ ꯍꯥꯟꯅ ꯇꯧꯔꯝꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯍꯥꯟꯅꯗꯤ ꯃꯍꯥꯛꯅ ꯃꯈꯣꯡꯅ ꯆꯠꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯒꯥꯔꯤ ꯐꯥꯎꯕ ꯂꯩꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯜꯂꯤ꯫ ꯄꯩꯁꯥꯒꯤꯗꯃꯛ ꯃꯍꯥꯛ ꯊꯣꯏꯗꯣꯛꯅ ꯋꯥꯗꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯜꯂꯤ꯫ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯃꯦꯟꯈꯠꯇꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯣ ꯄꯨꯕꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯪꯗ ꯅꯣꯡꯃ ꯑꯍꯜ ꯑꯃ ꯊꯣꯔꯛꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯋꯥꯂꯦꯁꯇ ꯍꯥꯏꯔꯤ, "ꯏꯕꯨꯡꯉꯣ ꯋꯥꯂꯦꯁ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯒꯅꯤꯗꯣ꯫ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯈꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯇꯞꯅ ꯆꯨꯞꯄ ꯍꯧꯔꯛꯂꯤ꯫ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯅꯍꯥꯛ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯅ ꯄꯔꯂꯣꯏꯒꯨꯝ ꯆꯥꯛꯀꯗꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯋꯥꯂꯦꯁꯅ ꯇꯥꯟꯅꯗꯨꯅ "ꯀꯔꯤꯅꯣ ꯑꯍꯜꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ" ꯍꯥꯏꯗꯨꯅ ꯇꯥꯟꯅꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯑꯍꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ꯫ ꯋꯥꯂꯦꯁ ꯈꯨꯗꯛꯇ ꯃꯤꯀꯞ ꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯈꯟꯖꯩ, "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯣ? ꯑꯩꯕꯨ ꯇꯞꯅ ꯅꯤꯡꯕ ꯀꯥꯏꯔꯛꯂꯒꯅꯤ, ꯋꯥꯔꯛꯂꯒꯅꯤ ꯍꯥꯏꯕ꯭ꯔꯥ? ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯝꯃꯤꯅꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯣꯝꯄꯥꯛꯇꯣ ꯍꯥꯏꯒꯠꯇꯨꯅ ꯄꯩꯁꯥꯁꯤꯡꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯂꯦꯁ ꯃꯊꯃꯣꯏꯗ ꯈꯟꯖꯩ, "ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯝꯇ ꯁꯣꯛꯆꯟꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩꯅ ꯀꯔꯝꯅ ꯋꯥꯒꯗꯧꯔꯤꯕꯅꯣ? ꯑꯁ, ꯃꯪ ꯍꯥꯏꯁꯤꯗꯤ ꯃꯪꯅꯤꯗ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛ ꯆꯍꯤ 3 ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯃꯁꯨ ꯁꯥꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯋꯥꯂꯦꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯋꯥꯂꯦꯁꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯋꯥꯂꯦꯁꯁꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯤꯝꯐꯨ ꯉꯥꯡꯅꯩ꯫ ꯑꯗꯨꯒ ꯋꯥꯂꯦꯁꯀꯤ ꯃꯃꯥ ꯃꯄꯥ ꯑꯍꯜꯁꯤꯡꯗꯁꯨ ꯋꯥꯂꯦꯁꯁꯤꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ, ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯌꯨꯝ ꯁꯥꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯗ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕꯅꯤ, ꯂꯣꯠꯁꯤꯜꯂꯤꯕꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯟꯅ ꯎꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯋꯥꯂꯦꯁꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ 3 ꯈꯔ ꯍꯦꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯈꯜꯂꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯖꯤꯟꯕ ꯌꯥꯔꯦꯅ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯔꯒꯦ"꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ꯫ ꯀꯔꯝꯕ ꯅꯨꯄꯤꯕꯨ ꯀꯣꯏꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯦꯁꯕꯨꯛꯇ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯕꯨ ꯊꯤꯗꯨꯅ ꯃꯦꯁꯦꯖ ꯊꯥꯖꯤꯟꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯄꯤꯕꯤꯔꯛꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯇꯣ ꯑꯁꯨꯃꯛ ꯐꯣꯟ ꯌꯦꯡꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯏꯃꯨ ꯑꯗꯣ ꯂꯥꯛꯂꯦ, ꯑꯗꯨꯒ ꯋꯥꯂꯦꯁꯇ ꯍꯥꯏꯔꯔꯤ, "ꯋꯥꯂꯦꯁ, ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯍꯤꯡꯅꯤꯡꯂꯤꯕ꯭ꯔꯅꯦ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯅ, "ꯀꯔꯤꯅꯣ ꯂꯥꯏꯃꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯅꯤꯡꯗ꯭ꯔꯤ ꯀꯩꯅꯣ, ꯑꯩ ꯍꯧꯖꯤꯛ ꯁꯤꯅꯤꯡꯗ꯭ꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯗꯨꯕꯣ? ꯑꯩ ꯅꯪꯒ ꯑꯩꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯤ, ꯑꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕꯅꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯅ, "ꯀꯔꯤꯅꯣ ꯂꯥꯏꯃꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯕꯥꯅꯤ ꯑꯩ ꯆꯍꯤ 10 ꯍꯤꯡꯒꯦ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ"꯫ "ꯃꯥꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯅꯍꯥꯛ ꯆꯍꯤ 40 ꯐꯥꯎꯕ ꯄꯨꯟꯁꯤꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩ ꯁꯤꯖꯤꯟꯅꯕꯁꯦ ꯁꯨꯞꯅꯒꯤ ꯆꯍꯤ 10 ꯈꯛꯇꯅꯤ꯫
ꯂꯦꯝꯍꯧꯔꯤꯕ ꯆꯍꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯑꯁꯤꯅ ꯁꯤꯔꯕ ꯃꯇꯨꯡ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯌꯥꯅꯈꯤꯕꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯏꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯅꯈꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯅꯪꯕꯨ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯁꯤꯗꯤ ꯁꯨꯞꯅꯒꯤ ꯆꯍꯤ 3 ꯈꯔ ꯍꯦꯟꯕꯗ ꯃꯉꯥꯏꯔꯤ ꯀꯝꯗꯧꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯣ ꯇꯥꯎ ꯅꯨꯄꯥ ꯃꯆꯥ ꯅꯪꯒꯤ ꯆꯍꯤ 40 ꯐꯥꯎꯕꯗꯪ ꯄꯨꯟꯁꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯕꯗꯤ ꯅꯪ ꯅꯁꯥꯒꯤ ꯆꯍꯤ 10 ꯐꯥꯎꯕꯗꯪꯅꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯆꯍꯤ 10 ꯁꯨꯒꯗꯕ ꯆꯍꯤ ꯐꯥꯗ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛ ꯚꯥꯞ ꯇꯥꯔꯕ꯭ꯔꯣ ꯑꯣ ꯂꯥꯏꯃꯨꯟ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 10 ꯁꯨꯕ ꯐꯥꯎꯕꯗꯪꯅꯤ ꯍꯥꯏꯕ ꯃꯥꯅꯤ ꯅꯪꯒꯤ ꯅꯁꯥꯒꯤ ꯆꯍꯤ 10 ꯁꯨꯕ ꯐꯥꯎꯕꯗꯪ ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯒꯗꯕꯅꯤ ꯅꯍꯥꯛꯅ ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯁꯥꯒꯤ ꯆꯍꯤ 10 ꯁꯨꯒꯗꯕ ꯆꯍꯤ ꯐꯥꯗ꯭ꯔꯕꯅꯤ ꯆꯦꯛꯁꯤꯜꯂꯨ ꯏꯕꯨꯡꯉꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯋꯥꯂꯦꯁꯇꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯏ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯆꯍꯤ ꯑꯗꯣ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯕ ꯃꯇꯝꯗꯗꯤ ꯆꯍꯤ 10 ꯐꯥꯒꯗꯕ ꯆꯍꯤ ꯐꯥꯖꯤꯜꯂꯝꯗ꯭ꯔꯤ ꯁꯨꯞꯅꯒꯤ ꯊꯥ 3 ꯈꯛꯇꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯋꯥꯂꯦꯁ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕꯅ ꯆꯍꯤ 10 ꯍꯥꯏꯕ ꯑꯗꯨꯇ ꯆꯍꯤ 10 ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯏ ꯁꯥꯟꯅꯔꯨꯔꯕ ꯆꯍꯤ ꯑꯗꯨꯗꯒꯤ ꯄꯥꯔꯒ ꯆꯍꯤ 10ꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕ ꯆꯍꯤ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯆꯍꯤ 10 ꯁꯨꯕ ꯐꯥꯎꯕꯗꯪ ꯃꯁꯥꯒꯤ ꯆꯍꯤꯅ 10 ꯁꯨꯕ ꯐꯥꯎꯕꯗꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯋꯥꯂꯦꯁꯅ ꯈꯪꯂꯛꯂꯦ ꯍꯧꯖꯤꯛꯇ ꯂꯥꯏꯃꯨ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯈꯤꯅꯅꯕ ꯆꯂꯥꯛ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯛꯂꯦ ꯃꯗꯨ ꯈꯪꯂꯛꯄꯗ ꯋꯥꯂꯦꯁ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯝ ꯑꯃꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯍꯥꯛ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯁꯨꯡꯇꯧ ꯇꯧꯔꯨꯒꯅꯨ ꯅꯉꯣꯟꯗ ꯃꯥꯡꯖꯕꯒ ꯇꯣꯡꯖꯕꯒꯁꯦ ꯃꯥꯡꯖꯕꯅ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗ ꯋꯥꯂꯦꯁ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯝꯈꯤꯕ ꯅꯪꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯣꯡꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯉꯥꯟꯒꯗꯕ ꯍꯥꯏꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯋꯥꯂꯦꯁ ꯇꯨꯝꯗꯕꯤꯗ ꯃꯍꯥꯛ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯅꯣꯡ ꯉꯥꯟꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯈꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄꯒꯤ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯋꯥꯂꯦꯁꯇꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯜꯂꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯝꯕꯤꯗ ꯂꯣꯏꯅꯃꯛ ꯆꯠꯅ ꯊꯣꯛꯅꯕ ꯍꯧꯔꯛꯂꯤ ꯋꯥꯂꯦꯁ ꯊꯤꯟꯊꯗꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯂꯣꯝꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕꯒꯤꯗꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯂꯦꯁ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ngasi nang aigi inakta laklaboire karigumba kharadi soidana leiramlaganise asumna khallaga Wallace ta onsentuna amaiba aduna ibungo Wallace kari leirage ne nangna aigi inakta lakbabo adumna hairakpaduda Wallace na ipu ai matha yamna saba thabak ama tawri ipuga tanachagi haiduna lakcharibani law kakhalo sita phamuse asumna amaiba aduna phida ama pibadagi phida aduda Wallace phami amaiba adusu mafam amada phami aduga makha tana kaidauraba nasa adubu asa kainu ida laimu aduga khannaru ipu adumaina haitari laimu aduna ingonda haikibadu sahi kundi mabu aina sijin najawon haikibani aduda aidi harau jarubagi wani aduga mana ingonda sahi kun haikibadudi ai isagi sahina kun surakpa adu phawbadang oiduna leiramle hauji ai isagi sahi kun sugadaba sahi phajil lamdre aduna chatlasi haiduna ingonda haiba horoklene ipu aduna ipu da kamdawraga ai ki sahi se sangdok hanji gi haibatu tanajagi haidun lakcharibani ibungo
ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯝꯃꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯒꯤ ꯋꯥꯕꯨ ꯊꯑꯣꯏꯗꯗꯨꯅ ꯅꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯕ ꯍꯧꯔꯛꯂꯦꯗꯣ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅꯤ ꯑꯩꯈꯣꯏꯗꯒꯤ ꯁꯤꯡꯕ ꯆꯥꯝꯃ ꯍꯦꯜꯂꯤꯕꯅꯤꯅꯦ ꯅꯪꯕꯨ ꯄꯨꯕ ꯌꯥꯅꯅꯕ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯌꯥꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯂꯣꯡꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯄꯥꯛ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯄꯨ ꯑꯩ ꯍꯧꯖꯤꯛ ꯁꯤꯅꯤꯡꯗ꯭ꯔꯤ ꯑꯩ ꯏꯃꯥꯈꯣꯏ ꯕꯕꯥꯍꯣꯏ ꯏꯕꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯦꯍꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯤꯌꯨ ꯏꯄꯨ ꯀꯔꯤ ꯋꯥꯐꯝꯅꯣ ꯂꯥꯏꯃꯨꯁꯤꯡꯕꯨ ꯉꯝꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯂꯥꯌꯥꯝꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯥꯌꯥꯝꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯏꯁꯤꯡꯒꯤ ꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯁꯨ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯗꯣꯛꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯔꯛꯀꯅꯤ ꯃꯍꯥꯛꯅꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯍꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯏꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯍꯌꯦꯡ ꯅꯪꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯁꯨ ꯃꯍꯥꯛꯅ ꯀꯣꯛꯄꯤꯒꯗꯧꯔꯤꯕꯅꯤ ꯈꯜꯂꯨ ꯋꯥꯔꯦꯁ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯃꯥꯒꯤ ꯑꯣꯏꯈꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦꯅꯦ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯉꯝꯗ꯭ꯔꯒꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤꯅꯦ ꯏꯄꯨ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯁꯨꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯠꯇꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯏꯄꯨ ꯑꯩꯗꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯃꯥꯏꯕ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯃꯣꯏꯔꯥꯡ ꯑꯗꯨꯗ ꯅꯍꯥꯛꯅ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯑꯃ ꯊꯤꯔꯨꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯪꯂꯕꯗꯤ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯣꯏꯅꯃꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯏꯄꯨ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯀꯝꯗꯧꯅ ꯑꯃꯨꯛ ꯊꯤꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯥꯏꯕ ꯍꯦꯝꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯍꯥꯛꯅ ꯃꯣꯏꯔꯥꯡꯗ ꯆꯠꯂꯒ ꯑꯃꯥꯏꯕ ꯑꯗꯨꯒ ꯎꯅꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯎ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗꯁꯨ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯖꯔꯨ ꯃꯍꯥꯛꯅ ꯌꯥꯕꯤꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯔꯛꯂꯕꯗꯤ ꯑꯩꯒ ꯅꯪꯒ ꯇꯧꯔꯒ ꯑꯃꯥꯏꯕ ꯑꯗꯨ ꯊꯥꯗꯣꯛꯄꯗꯤ ꯑꯔꯥꯏꯕꯒꯤ ꯊꯕꯛꯅꯤꯀꯣ ꯑꯗꯨꯗꯤ ꯐꯔꯦ ꯏꯄꯨ ꯑꯩ ꯉꯁꯤꯃꯛ ꯃꯣꯏꯔꯥꯡꯗ ꯆꯠꯂꯒꯦ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯂꯣ ꯐꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯂꯦꯁꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨ ꯊꯦꯡꯅꯔꯒ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯗꯣ ꯋꯥꯂꯦꯁꯇ ꯂꯣꯏꯅꯃꯛ ꯇꯝꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯇꯣ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ